ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯃꯟ ꯀꯤ ꯕꯥꯠ ꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯦ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯤ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯑꯩꯍꯥꯛꯅ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯔꯝꯗꯤ ꯃꯟ ꯀꯤ ꯕꯥꯠ ꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯦ ꯆꯍꯤ 10 ꯒꯤ ꯃꯃꯥꯡꯗ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 3 ꯕꯤꯖꯌ ꯗꯁꯃꯤ ꯅꯨꯃꯤꯠꯇ ꯍꯧꯈꯤꯕꯅꯤ ꯑꯗꯨꯒ ꯀꯌꯥꯗ ꯇꯥꯟꯖꯥ ꯆꯥꯈ꯭ꯔꯕꯅꯣ ꯍꯟꯗꯛ ꯑꯃꯨꯛ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 3 ꯑꯁꯤꯗ ꯃꯟ ꯀꯤ ꯕꯥꯠꯅ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯄꯁꯤ नवरात्रिगी अहानबा सेंगलब नुमित असिदा ओइगदौरी मन की बात की सांगलब खोंचत असिदा तांकक कयादा थेंगनरखिबा थौदोक कयाबु अयहाकना कावब ngamloi मन की बात ताबिरिबा मियोय करोड़ कयासी खोंचत असिगी खोंगबुरोइनी मखोइना अयहाकपु लेप्तना मतेंग पीबिरी लेबाक असिगी काचिन कोया कयादगी ई पाव कया पीबिरई असेंग मपुदी मन की बात ताबिरिबा मियामनी वफम अमबु लैसी लैथोल याउद्रबा अयेत अकाई पीद्रबदी मयामना पामनदे हाइबा वखलोन अमा मियामगी थमोइदा लैतादुना लैखरे अदुबु लैबाक असिगी मियाम असि अफबा पॉजिटिव ओइबा वखलोन पामी हाइबसी मन की बात न ताकली पॉजिटिव ओइबा वफम सिंग लौशिन निगाई ओइबा वखल सिंग पुगनिंग थौगटपा वाफम सिंग मियामना यामना पामने उचेक अमा लई नोंगिन मादी सुपनतंगी नोंगी इसिंग खक्तमक थई अखोइना सुम उजबदा मियामसु नोंगिन चेकलागी मतौगुम लैबाक असिगी फंगलकलिबा इकाई खुमनबसिंगबु यामना चौथोक चनतारी मन की बात की सही तरागी सांगलबा खोंचत असिना तांकक खुदिंगी अनौबा वारी अनौबा फंगलकको मिंगचत सिंग अनौबा मियोय कया पुनसिंदुना लई परेंगुम लेंगली अखोइगी समाज असिदा अपुनबगी वखलोनगा लोइनना पांगथोकपा थबकसिंगदी मन की बात ना इकाई खुमनबा पीरी मन की बात की दमक थाबिरकपा चिठिसिंग पाबा मतमदा अइगी थमोइदा चौथोकचबा फावी अखोइगी लैबाक असिदा वखल लौसिंग लैरबा मियोय कयाना लैबाक अमदी समाजगी थबक तौनिंगबगी कयादे इखौ लांगलिबा मखोइना मसागी ओइजबा पुंबा थादोकलगा चही चुप्पा मियामगी सेवागी दमक कथोकली मखोइगी मरमदा खंगलुरगा इसासिदा इथिल अमा फावरई अइगी दमक्तदी मन की बात ओइरकनबगी खोंचत असि लाइसंगदा चटलगा ताइबंग मपुबु खुरुमजबा दुगा पांखकनी मन की बात की वफम खुदिंग थौदोक खुदिंग चिठी खुदिंगबु निंगसिंगलुबदा अयहाकना मियामबु ताइबंग मपुगी सक्तमनी खंजै अयहाकना मियामबु खुरुमजबनी खंजै मरुप सिंह ngasi अयहाकना दूरदर्शन प्रसार भारती अमदी आकाशवाणी गी मियोय सिंगबु थागतचबा फोंदोकचरी मयामगी होटजमन्ना मन की बात ना असिगुम्बा ममल नायद्रबा मफम मसी यौरकपनी अयहाकना तोंगान तोंगानबा टीवी चैनल सिंग रीजनल टीवी चैनल सिंग ना लेप्तना संदोकपना मियामगी मफमदा यौहनबगिदमक लमन तोनसिनजरे मन की बात की खुथांगदा मियामना पिबिरकपा वफम कयाबु ई पावगी थबक थौरम पांगथोकलिबा लोइसंगसिंगना थबक ओइना पांगथोकपिबसु यावरी अयहाकना प्रिंट मीडियाबुसु युमथोंग खुदिंग यौहनबिबगिदमक थागतपा फोंदोकचरी अयहाकना मन की बात की मतांगदा थौरम कया पांगथोकलिबा यूट्यूबर सिंगबुसु थागतपा फोंदोकचरी थौरम असि लैबाक असिगी लोन कुनगनिथोइगा लोइनना मिरैबा की लोन 12 दसु संदोकली मियामना मन की बात पु मसागी लमगी ओइबा लोनदा ताब फंगबगी नुंगाइबा फोंदोकपा दुदा अयहाकसु नुंगाइजै मयामनसु खंगबिरमगनी मन की बात युमफम ओइबा क्विज कंपटीशन अमसु चथरी मसिदा मी अमन हेक्ता सरुक याबा यागनी mygov.in दा चंगलगा चांगदमनबा असिदा सरुक याबा याय लोइनना मनासु फंगबियु ngasi ममल नाइद्रबा तांकक अमा यौरकपसिदा अयहाकना अमुक हन्ना मियामदगी थौजाल निजरी थमोय सेंगना अमदी कथोकपगी वखलोनगा लोइनना
ꯑꯩꯍꯥꯛꯅ ꯚꯥꯔꯠꯀꯤ ꯃꯇꯤꯛ ꯃꯒꯨꯟ ꯁꯩꯊꯥꯖꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥꯕꯨ ꯑꯁꯨꯝꯅ ꯃꯤꯌꯥꯝꯗ ꯎꯠꯊꯣꯛꯆꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯂꯥꯏꯁꯣꯜꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯒꯤꯁꯨ ꯅꯤꯖꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯆꯌꯣꯜ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯀꯟꯅ ꯆꯨꯔꯛꯂꯤ꯫ ꯅꯣꯡ ꯆꯨꯕ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕ ꯍꯥꯏꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯌꯣꯛꯁꯤꯟꯍꯧꯕ ꯏꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯁꯤ ꯀꯦꯠꯆ ꯗ ꯔꯦꯟꯒꯨꯝꯂꯕ ꯈꯣꯡꯖꯪꯒꯤ ꯋꯥꯈꯜꯂꯣꯟꯅꯤ꯫ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯅ ꯑꯅꯧ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯤꯕ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯓꯥꯟꯁꯤꯗ ꯎꯕ ꯐꯪꯏ꯫ ꯓꯥꯟꯁꯤ ꯍꯥꯏꯕꯁꯤ ꯕꯨꯟꯗꯦꯜꯈꯟꯗ ꯂꯩ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯈꯪꯏ꯫ ꯃꯐꯝ ꯑꯁꯤ ꯏꯁꯤꯡ ꯋꯥꯕꯗ ꯃꯃꯤꯡ ꯆꯠꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯓꯥꯟꯁꯤꯒꯤ ꯅꯨꯄꯤ ꯈꯔꯅ ꯘꯨꯔꯥꯔꯤ ꯇꯨꯔꯦꯜꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯤꯕꯤꯔꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯀ ꯈꯨꯠꯁꯝꯅꯗꯨꯅ ꯖꯜ ꯁꯍꯦꯂꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯃꯇꯥꯔꯣꯏ ꯑꯣꯏꯗꯨꯅ ꯈꯣꯡꯖꯪ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯘꯨꯔꯥꯔꯤ ꯇꯨꯔꯦꯜ ꯑꯁꯤꯕꯨ ꯀꯟꯈꯤꯕ ꯃꯇꯧ ꯑꯗꯨ ꯀꯅꯥꯃꯠꯇꯅ ꯋꯥꯈꯜꯅ ꯐꯥꯎꯕ ꯂꯥꯝꯕ ꯐꯪꯂꯝꯂꯣꯏ꯫ ꯖꯜ ꯁꯍꯦꯂꯤꯁꯤꯡ ꯑꯁꯤꯅ ꯕꯣꯔꯥꯗ ꯂꯩꯉꯣꯏ ꯍꯥꯞꯇꯨꯅ ꯆꯦꯛ ꯗꯥꯝ ꯁꯥꯈꯤ꯫ ꯃꯁꯤꯅ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯔꯦꯝꯕꯗ ꯃꯥꯡꯕꯗꯒꯤ ꯀꯜꯂꯦ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯏꯁꯤꯡꯅ ꯄꯤꯛ ꯊꯜꯍꯜꯂꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯄꯥꯠ ꯀꯌꯥ ꯁꯦꯝꯒꯠꯄ ꯑꯃꯁꯨꯡ ꯐꯤꯕꯝ ꯐꯒꯠꯍꯟꯕꯒꯤ ꯊꯕꯛꯇ ꯁꯔꯨꯛ ꯌꯥꯏ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯗ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯜꯂꯤ꯫ ꯃꯔꯨꯞꯁꯤꯡ, ꯀꯔꯤꯒꯨꯝꯕꯗ ꯅꯥꯔꯤ ꯁꯛꯇꯤ ꯍꯥꯏꯕꯗꯤ ꯅꯨꯄꯤꯒꯤ ꯄꯥꯡꯒꯜꯅ ꯖꯜ ꯁꯛꯇꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡꯒꯤ ꯄꯥꯡꯒꯜꯕꯨ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯖꯜ ꯁꯛꯇꯤꯅ ꯅꯥꯔꯤ ꯁꯛꯇꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯤ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯌꯥꯝꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯉꯝꯖꯔꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯗꯤꯟꯗꯧꯔꯤꯒꯤ ꯔꯥꯏꯄꯨꯔꯥ ꯈꯨꯡꯒꯪꯗ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯁꯦꯝꯒꯠꯄꯗꯒꯤ ꯂꯩꯃꯥꯏꯒ ꯏꯁꯤꯡꯒꯒꯤ ꯂꯦꯚꯦꯜ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦ꯫ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯐꯪꯏ꯫ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯗꯥ ꯑꯖꯤꯕꯤꯀꯥ ꯁ꯭ꯋꯌꯝ ꯁꯦꯕꯛ ꯁꯃꯨꯍ ꯈꯨꯠꯁꯝꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯉꯥ ꯌꯣꯛꯄꯒꯤ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯐꯪꯖꯔꯦ꯫ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯐꯤꯁ ꯄꯥꯔꯂꯔ ꯍꯧꯗꯣꯛꯇꯨꯅ ꯉꯥ ꯌꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯥꯏ ꯍꯦꯟꯒꯠꯍꯟꯕ ꯉꯝꯂꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯁꯠꯇꯔꯄꯨꯔꯗꯁꯨ ꯅꯨꯄꯤꯁꯤꯡꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯐꯝ ꯑꯁꯤꯒꯤ ꯈꯣꯝꯞ ꯈꯨꯡꯒꯪꯗ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯀꯪꯁꯤꯟꯕ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯅ ꯄꯥꯠ ꯑꯁꯤꯕꯨ ꯍꯤꯡꯒꯠꯍꯟꯈꯤ꯫ ꯍꯔꯤ ꯕꯒꯤꯌꯥ ꯁ꯭ꯋꯌꯝ ꯁꯍꯥꯌꯇꯥ ꯁꯃꯨꯍꯒ ꯁꯝꯅꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯄꯥꯠ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯀꯣꯠꯈꯠꯇꯨꯅ ꯂꯩꯍꯥꯎ ꯆꯦꯟꯗꯕ ꯃꯐꯝꯁꯤꯡꯗ ꯐ꯭ꯔꯨꯠ ꯐꯣꯔꯦꯁ ꯁꯦꯝꯒꯠꯄꯗ ꯁꯤꯖꯤꯟꯅꯩ꯫ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯄꯥꯠ ꯑꯗꯨ ꯏꯃꯥꯏ ꯊꯟꯅ ꯏꯁꯤꯡ ꯂꯩꯍꯟꯕꯇ ꯅꯠꯇꯅ ꯃꯍꯩ ꯃꯔꯣꯡꯗꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯍꯦꯟꯅ ꯄꯨꯊꯣꯛꯍꯜꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯏꯁꯤꯡ ꯌꯣꯛꯁꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯅ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯑꯗꯣꯝꯁꯨ ꯑꯅꯛꯄꯗ ꯄꯥꯏꯈꯠꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯖꯔꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯕꯥꯛꯆꯥꯁꯤꯡ, ꯎꯠꯇꯔꯥꯈꯟꯗꯒꯤ ꯎꯠꯇꯔ ꯀꯥꯁꯤꯗ ꯂꯩꯕ ꯉꯝꯈꯩꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯅꯤ ꯓꯥꯂꯥ꯫ ꯃꯐꯝ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯂꯨ ꯅꯥꯟꯅ ꯊꯝꯅꯕ ꯈꯣꯡꯊꯥꯡ ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯃꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯃꯍꯧꯁꯥ ꯅꯠꯇ꯭ꯔꯒ ꯊꯦꯡꯛ ꯌꯨ ꯅꯦꯆꯔ ꯍꯥꯏꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡ 2-2 ꯂꯝ ꯇꯨ ꯁꯦꯡꯗꯣꯛꯏ꯫ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯄꯩꯁꯤꯜꯂꯒ ꯂꯩꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯄꯩꯁꯤꯜꯂꯤ꯫ ꯃꯁꯤꯗ ꯓꯥꯂꯥ ꯈꯨꯡꯒꯪꯁꯨ ꯂꯨ ꯅꯥꯜꯂꯦ ꯑꯃꯁꯨꯡ ꯃꯤꯌꯥꯝꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯍꯦꯟꯒꯠꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯡꯒꯪ ꯈꯨꯗꯤꯡꯃꯛ, ꯂꯩꯀꯥꯏ ꯈꯨꯗꯤꯡꯃꯛ ꯊꯦꯡꯛ ꯌꯨ ꯅꯦꯆꯔꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯄꯥꯏꯈꯠꯂꯕꯗꯤ ꯀꯌꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯟꯕꯤꯌꯨ꯫ ꯃꯔꯨꯞꯁꯤꯡ,
लू नानबग मरी लेनना पुडुचेरी की समुद्र तोरबानदसु खोंजंग कया संगसिली मफम असिदा रामया कौबी नुपी अमना माहे म्युनिसिपालिटी अमसुंग मफम सिगे नहासिंगी टीम अमबु लुचिंगली टीम असिना माहे एरिया की मरुओइना बिचिंग लू नाना थमनब होटनरी मरुप सिंह अइना लू नाना थमनबगी खोंजंग अनिखक पंजबनी अदुबु लैबाक असिगी मफम कयादा मसिग मरी लेनब खोंथांग कया लौखटनरी नुमित खरगी मतुंगदा 2 अक्टोबर दा स्वच्छ भारत मिशन चही तारा मपुंग फारगनी नुमित असि लू नानब असिबु भारत की पुवारीदा अचौब जन आंदोलन अम ओहेनखिबा मखोइद उत्प इकाई खुमनबनी मसी महात्मा गांधी द पीबा असेंग श्रद्धांजलि ने मरुप सिंह वेस्ट टू वेल्थ की मंत्र असि मियामना पामनबा असि स्वच्छ भारत मिशन की माई पाकपने मियामना रिड्यूस रियूज अमसुंग रिसाइकल की मतंग ngangnarакले मसिगी खुदम पिनरे मसिग मरी लेनना केरला की कोरिकोट की मतंगदा वाफम अम खंगब ngamjare मफम असिगी चही 63 सुरब सुब्रमण्यमना मल्लब चौकरी 19,000 हेना सेमजिंदुना सिजिन्नब याहल्ले मयामना महाकपु रिड्यूस रियूज अमसुंग रिसाइकल हाइबदी RRR चैंपियन हाइनी महाकी असिगुम्ब खोंगथांग असिगी खुदम कोरिकोट की सिविल स्टेशन PWD अमसुंग LIC की ऑफिस तो उब फंगनी मरुप सिंह लू नानबगी खोंजंग असिदा अखोई पुमनमकना सरुक यागदबनी मसी मतम चुप्पगी ओइना लेरगदब थबकनी लू नानब हाइबसी अखोईगी हैनबी ओइना थमलसी पुमनमकपु अहाकी माइकैदगी इसागी इमुंग मनुंगी मियोइसिंग मरुप मपांगसिंग कैरोई लेकाईगी मिपुम खुदिंगमक लू नानबगी थबक थौरमदा सोइदन सरुक याबियु स्वच्छ भारत की मिशन माई पाकपदा पुमनमकपु थागतप फोंदोकचरी अइगी नुंसिजरब इरैबाक चासिंग अखोईगी पारी पुरीगी लिक्लम मसिगिदमक चौथोकचै अदुगा लोइनना अहाकना मतम पुमनमकता हाइजरिबा दुनी चौखटपसु पारी पुरीगी लिक्लमसु मरम असिना अहाकी हंदकी अमेरिका की खोंचत्ता यामना मरुओइबा पाउजेल खरा फंगी अखोईगी थाइनेगी खुटैबसिंगी मरमदा खरा नैनरी अहाकना पुमनमककी पुकनिंगदा फाउरिबा अदु खंगजै मन की बात तारिबसिंगदसु वफम असिगी मरमदा खंगनबा पामजै मरुप सिंह अइगी अमेरिका की खोंचत्ता भारत की यामना लीरबा चौराकना मूर्ति चहुम अमुक हन्ना लैबाक असिदा सिनाहलकले अमेरिका की राष्ट्रपति बाइडेनना यामना थवाई ताना डेलावेयर की मसागी युमदा लैबा ममल यामलबा मूर्ति खरा उत्पिरई हंदोकपिरकलिबा मूर्ति सिंह अदो टेराकोटा नुंग सामू मया पिथराय अमदी लिकलीना साबा ngakta ओइखि मखोई सिंगदुगी मनुंगदा चही 10,000 हेलब मूर्ति याउरी चही 10,000 हेन लीरब मूर्ति सिंगदगी हौरगा 18 सुब चही चा फाउबगी मूर्ति सिंगबु अमेरिका ना अमुक हन्ना पिबिरए मयामदुगी मनुंगदा लई हापनब गमला लाई सिंगी मूर्ति टेराकोटा जैन की लाइनिंग सिंगी असाब मूर्ति गलोइनना भगवान बुद्ध की अमदी भगवान श्री कृष्ण की मूर्ति सिंगसु याउरी लोइनना उचेक सिंगी फजरब मूर्ति सिंगसु याउरी नुपा अमदी नुपी की अंगक्प मूर्ति सिंगसु याउरी जम्मू कश्मीर की टेराकोटा टाइल सिंगना पुकनिंग चिंगसिननिंगाई ओई मखोइदुगी मरक्ता लिकली की भगवान श्री गणेश की मूर्ति सिंगसु याउरी मधुसु खा भारत किनी हंदोरकप पोचै सिंगी मरक्ता अयाम्बदी भगवान विष्णु की फोटो सिंगनी मरुओइना अवांग अमसुंग खा भारत की ओइना तवी हाइरिबा मूर्ति सिंग अदु येंगलगा अखोइगी हौख्रब मिरोलना कलाद कयाद पुकनिंग चंगलंबगे हाइबदु खंगब ngami मसिदा फंगलिबा मूर्ति अमदी अयेकपा लाइसिंग असि नियम काइना पुखिबा ngakतनी मसी अचौब अरानब अमनी मसिना अखोइगी पारी पुरीगी लिक्लंबु मुथत्पा अमगुंबनी हौखिबा चही तारा असिदा
ꯑꯩꯈꯣꯏꯒꯤ ꯀꯂꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯑꯔꯤꯕ ꯂꯟ ꯀꯌꯥ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯨꯔꯇꯤꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯕ ꯑꯔꯤꯕ ꯂꯟꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯏꯔꯩꯕꯥꯛꯇ ꯄꯨꯔꯛꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯗ ꯉꯁꯤ ꯚꯥꯔꯠꯅ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯥꯎꯈꯠꯄ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯇꯧꯃꯤꯟꯅꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯩ, ꯃꯥꯂꯦꯝ ꯄꯨꯝꯕꯗꯁꯨ ꯃꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯔꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯊꯥꯖꯩ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡ, ꯑꯩꯅ ꯍꯪꯖꯔꯤ, ꯀꯔꯝꯕ ꯂꯣꯟꯅ ꯑꯉꯥꯡꯁꯤꯡꯅ ꯇꯝꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯅ ꯍꯩꯕꯒꯦ? ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯈꯨꯝꯕꯤꯔꯛꯀꯅꯤ, ꯏꯃꯥ ꯂꯣꯟ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯆꯥꯎꯔꯥꯛꯅ ꯂꯣꯟ 10,000ꯃꯨꯛ ꯉꯥꯡꯅꯔꯤ꯫ ꯃꯁꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯀꯤ ꯏꯁꯥ ꯏꯁꯥꯒꯤ ꯏꯃꯥ ꯂꯣꯟꯅꯤ꯫ ꯂꯣꯟ ꯈꯔꯗꯤ ꯃꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯗꯦ, ꯑꯗꯨꯕꯨ ꯋꯥꯐꯝꯁꯤ ꯇꯥꯔꯒ ꯃꯌꯥꯝꯁꯨ ꯍꯔꯥꯎꯒꯅꯤ꯫ ꯂꯣꯟꯁꯤꯡ ꯑꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯂꯣꯟ ꯑꯃꯗꯤ ꯁꯟꯊꯥꯂꯤ ꯂꯣꯟꯅꯤ꯫ ꯁꯟꯊꯥꯂꯤꯕꯨ ꯗꯤꯖꯤꯇꯦꯜ ꯏꯅꯣꯚꯦꯁꯟꯒꯤ ꯃꯇꯦꯡꯗꯒꯤ ꯑꯅꯧꯕ ꯊꯧꯔꯥꯡ ꯍꯧꯔꯦ꯫ ꯁꯟꯊꯥꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯔꯥꯖ꯭ꯌꯁꯤꯡꯗ ꯁꯟꯊꯥꯜ ꯖꯅꯖꯥꯇꯤꯁꯤꯡꯅ ꯑꯌꯥꯝꯕ ꯉꯥꯡꯅꯩ꯫ ꯚꯥꯔꯠꯇꯗ ꯅꯠꯇꯅ ꯕꯪꯒ꯭ꯂꯥꯗꯦश, ꯅꯦꯄꯥꯜ ꯑꯃꯁꯨꯡ ꯚꯨꯇꯥꯟꯗꯁꯨ ꯁꯟꯊꯥꯂꯤ ꯉꯥꯡꯕ ꯑꯥꯗꯤꯋꯥꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯁꯟꯊꯥꯂꯤ ꯂꯣꯟ ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯤꯁꯥꯒꯤ ꯃꯌꯨꯔꯚꯟꯖꯗ ꯂꯩꯕ ꯁ꯭ꯔꯤꯃꯥꯟ ꯔꯥꯝꯖꯤꯠ ꯇꯨꯗꯨꯅ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯔꯥꯝꯖꯤꯠꯅ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯦꯡꯅ ꯁꯟꯊꯥꯂꯤ ꯂꯣꯟ ꯑꯁꯤ ꯌꯥꯎꯔꯒ ꯏꯇꯤꯍꯥꯁꯄꯨ ꯇꯝꯕ ꯉꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯔꯥꯝꯖꯤꯠꯅ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯍꯥꯞꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯟꯊꯥꯂꯤ ꯂꯣꯟꯒꯤ ꯃꯌꯦꯛ ꯑꯣꯜ ꯆꯤꯀꯤꯕꯨ ꯇꯥꯏꯞ ꯇꯧꯅꯕ ꯊꯤꯖꯤꯟꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯈꯔꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯅ ꯑꯣꯜ ꯆꯤꯀꯤꯗ ꯇꯥꯏꯞ ꯇꯧꯅꯕ ꯇꯦꯛꯅꯤꯛ ꯄꯨꯊꯣꯛꯂꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯀꯤ ꯍꯣꯠꯅꯖꯃꯟꯅ ꯁꯟꯊꯥꯂꯤ ꯂꯣꯟꯗ ꯏꯕ ꯈꯨꯠꯏ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥꯗ ꯌꯧꯍꯟꯕ ꯉꯝꯂꯦ꯫ ꯃꯔꯨꯞꯁꯤꯡ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞꯇꯨꯅ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯐꯪꯂꯕꯗꯤ ꯈꯨꯟꯅꯥꯏꯒꯤꯗꯃꯛꯇꯗꯤ ꯃꯗු ꯌꯥꯝꯅ ꯑꯊꯣꯏꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯏꯃꯥꯒꯤ ꯃꯤꯡꯗ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯄꯟꯕ ꯌꯥꯏ꯫ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝ ꯀꯟꯅꯅꯕ ꯄꯥꯏꯈꯠꯈꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯈꯤ꯫ ꯎ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯑꯅꯧꯕ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯎꯠꯇꯔ ꯄ꯭ꯔꯗꯦश, ꯒꯨꯖꯔꯥꯠ, ꯃꯙ꯭ꯌ ꯄ꯭ꯔꯗꯦश, ꯔꯥꯖꯁꯊꯥꯟ ꯑꯃꯗꯤ ꯇꯦꯂꯪꯒꯅꯥꯅ ꯊꯝꯕ ꯉꯝꯈꯤ꯫ ꯈꯣꯡꯖꯪ ꯑꯁꯤꯗ ꯎꯠꯇꯔ ꯄ꯭ꯔꯗꯦशꯇ ꯀ꯭ꯔꯣꯔ 13ꯇꯒꯤ ꯍꯦꯟꯅ ꯎ ꯄꯥꯝꯕꯤ ꯊꯥꯕ ꯉꯝꯈꯤ꯫ ꯒꯨꯖꯔꯥꯠꯀꯤ ꯃꯤꯌꯥꯝꯅꯁꯨ ꯀ꯭ꯔꯣꯔ 15 ꯍꯦꯟꯕ ꯄꯥꯝꯕꯤ ꯊꯥꯈꯤ, ꯑꯗꯨꯒ ꯔꯥꯖꯁꯊꯥꯟꯗꯅ ꯀ꯭ꯔꯣꯔ 6 ꯍꯦꯟꯅ ꯎ ꯄꯥꯝꯕꯤꯁꯤꯡ ꯊꯥꯈꯤ꯫ ꯂꯩꯕꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯌꯥꯝꯕꯁꯨ ꯈꯣꯡꯖꯪ ꯑꯁꯤꯗ ꯌꯥꯝꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯌꯥꯎꯔꯤ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯤꯌꯥꯝꯅ ꯎ ꯄꯥꯝꯕꯤ ꯊꯥꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯃꯃꯤ ꯇꯦꯂꯪꯒꯅꯥꯒꯤ KN ꯔꯥꯖꯁꯦꯈꯔꯅ ꯌꯥꯝꯅ ꯁꯦꯡꯅ ꯇꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯕꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯆꯍꯤ 4ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯎ ꯄꯥꯝꯕꯤ ꯊꯥꯔꯛꯈꯤ꯫ ꯌꯥꯝꯅ ꯑꯆꯦꯠꯄ, ꯀꯥꯏꯕ ꯌꯥꯗ꯭ꯔꯕ ꯕ꯭ꯔꯠꯇ ꯑꯃꯒꯨꯝ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯎ ꯄꯥꯝꯕꯤ 1,900 ꯍꯦꯟꯅ ꯊꯥꯕ ꯉꯝꯖꯈꯤ꯫ ꯑꯉꯛꯄ ꯑꯃꯅ ꯃꯍꯥꯛꯅ ꯍꯟꯗꯛ ꯆꯍꯤꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯪꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯎ ꯊꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯆꯠꯊꯈꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ, ꯈꯟꯈꯤꯕ ꯐꯤꯔꯦꯞ ꯑꯃꯗ ꯂꯦꯞꯇꯅ ꯆꯪꯁꯤꯟꯕꯒꯤ ꯊꯧꯅꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯏꯃꯥꯒꯤ ꯃꯤꯡꯗ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯥꯏꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡ, ꯑꯗꯣꯝꯅ ꯊꯦꯡꯅꯕꯤꯔꯝꯒꯅꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯕ ꯃꯩꯁꯥꯂꯛꯇ ꯃꯁꯥꯒꯤ ꯃꯊꯧꯅꯥꯕꯨ ꯃꯇꯤꯛ ꯂꯩꯅ ꯐꯨꯗꯣꯛꯄ ꯉꯝꯕ ꯃꯤꯑꯣꯏꯁꯨ ꯂꯩ ꯍꯥꯏꯕ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯛꯇꯒꯤ ꯑꯃ ꯑꯣꯏꯔꯤꯕꯤ
Subhasrina angakpagi masak oiraba hidak langthaksingi oiraba laikol ama semgatki. Mahak asi Tamil Nadu gi Madurai dagini. Mahak oja ama oibagi mathakta miyoibagi punsi kanba ngamba hidak langthakta sijinnaba kanaraba mana masing thabagi thabaktasu yamna thawai yauna honajaribi amani. English amaga chamapal marfugi mata maduda mahaki mapabungbu mahu panba linna chikpadagi mapabungi phibam safahalakhiba ipa ipugi manama sing aduna semba hidak aduga mahaki punsiga tatna thanaba ngamdraba mari ma semki maramaduna ngasidi Madurai gi Berichur khungangda mahaki angakpagi masak oiriba hidak pambi chamha dagi hena hauriba Harwell Garden adu semgatpa ngamjaki Garden asigi phibam si yaunaba honabada mahakna arap lam kaya da chathi mari leinaba wafam kaya thijin humjin ki aduga karigumba matamdasu miyoi kaya dagi mateng lauki covid ki kallaba laina gi safulaktasu mahakna miyoi kaya da immunity katkat hanaba manama sing yohalam ki ngasidi mahaki Harwell Garden asibu yengba miyoi kaya laknari mahakna makhoibu Harwell pambi singi sejinafam kanaba sing adugi maramda miyamda khanghalli Subhasri gi asigumlaba thawong singna ipa ipugi hakattagi chatnaraglaba manama singna hidak oina sijinabagi chatnabi asi makhatana mai pakna chatharagli Harwell Garden asina aikhoigi manglam chatpu tunglam chatka samnahalli mahaki mafamda yaifa mangol pizari Marup Singh Hojikti Thabak Thoram Kayagi Mawong Matau Honglakle Ming Moina Pallabada Gaming Animation Reel Making Film Making Amadi Poster Making na singba singni Hairiba Singh asigi manungda Adom na haiba yaubiragadi Adom gishu achouba khudong chaba ama soidana fangani karigumba band amaga mari leinabirabasu community radio da thabak toba oiragasu khudong chaba kaya adom gidamak hangduna leiri adom gi haija singjaba amadi creativity bu pukning thoganabagi damak create in India haiba thim masida information and broadcasting ministry gi makhada challenge kungamanga hogdokre challenge sing asina adom gi pukning soidana chingsingani challenge kharadi music education amadi anti piracy da sumit yeng thamli masigi scheme asida professional organization kayanasu support tobiri challenge sing asida saruk yabining labadi websindia.org da login tobiyu leibak pumbada leiriba creators singbu masida saruk yabinaba ehaki maikaidagi haijari aigi nungsijaraba ireibak cha sing handaki tha asida yamna maru oiba abhiyan amagasu sahi tara mapung phare abhiyan asigi mai pakpada leibak asigi achouba industry singdagi horaga piklaba dukan sing fawada saruk yauri aina haijari badi made in India gi matangdani leita laira kayama yai marap oina nungaiba imung sing loinana MSME sing abhiyan asigi kuthangdagi kanaba kaya marum phangba ngamle haina ujabada aihak thoidokna nungaiba poi abhiyan asina tongan ba class ki miyoi singbu masagi haija singjaba uthoknaba achouba khudongchaba mapiri ngasidi bharat asi manufacturing gi powerhouse ama oire amadi leibak asigi naha singi pangal sakti na maram oiduna malem gi mityeng pham aikhoida oiri automobile bu oiro textile oiro aviation electronic natraga defense bu oiro lam khudingmakta leibak asigi export asum hengatakli leibak asida FDI hengalakpa haibasi aikhoigi make in India mai pakpagi khudamni haujikti aikhoi hiram anida akhanaba mityeng thamli ahanbada quality haibadi ireibakta sajaba pothok sing malem gi thakta pukhatpada noptaba global standard ki oiba ani subadana vocal for local haibadi
local gi pothok singbu he na pokning thogat piba man ki baat ta aikhoi #my product my pride ki matang da suwari sakre local gi oiba pothok singbu pokning thogat pana irei bakcha singda matau karam na kana ba pigani haibasi khudam ama lokhatjage Maharashtra gi Bhandara district ta textile gi yamna liraba chatnabi ama lei Bhandara Tasar silk handloom Tasar silk asi magi design machu amadi kanbagi damak khanai Bhandara gi mafam kharadadi self help group yankhai gi matakta lei masibu ngak senabagi damak thabak paikhatli self help group asida nupi sing yamna yauri Tasar muga asi miyamna yamna pamnarakli mafam adugi miyoi phurup singbu mating lehali mashini make in India gi itilsu Marup Singh harau kumai gi matam asida adom gi hanagi pandam sing nahungna naning sing minasi pochai leiba matamda made in India ohelasi khudul pot tambadasu leibak asida sajaba made in India gi pothok sing pibiu leibak na saba kambi sing leiba khaktana vocal for local da mai onsin bani haibadi yaroi adom gi local product sing bu he na pukning thogat pigadabani product sing asibu promote tobiu Bharat ki khutnai basing na humang ta na thabak suraduna sajakhiba pothok sing Bharat ki lebak lehau na sakiba potsak sing aikhoi gi chauthok chafamni masibu aikhoi na maktanaba langna dumak ngalhanna bahona gadabani Marup Singh Man ki baat ki handaki tangkak asida adom ga wari saba phangbada yamna nungai ba fawi thauram tabi duna suggestion su soidana pawdam birau adom gi chithi amadi message singidamak aihak khaurang na ngai ribani numit kharani gi matungda harau kumai kayam laklagani masida navaratra na ihan han gadori makha chatharakpa tha anisida lai gi thabak thoram pangthokpa chak hen tha harau nungai bana pik thallaba aikhoi gi akoi basi oiragani lakadori ba harau kumai mayam sigidamak miyam da yaifa paujel pijari imung manung marup mapang galoinana harau kumai sing asi pangthok piu atopa miyoi busu adom gi harau nungai bada saruk yahan biu mathang gi thada anou ba hiram sing galoinana man ki baat ta amuk thengnarasi mayambu hanna thagatchari